ꯃꯌꯥꯝ ꯉꯁꯤꯗꯤ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩ ꯈꯜꯂꯨꯔꯒ ꯎꯄꯥꯒ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯤꯒꯗꯣ ꯃꯣꯏ ꯍꯥꯏꯕꯤꯗꯣꯔꯦꯕꯀꯣ ꯑꯗꯨꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅꯅꯦ ꯇꯨꯝꯕꯒ ꯌꯥꯗ꯭ꯔꯦꯕ ꯉꯁꯥꯏꯗꯩ ꯇꯨꯝ ꯌꯥꯏꯅ ꯇꯧꯔꯒ ꯇꯨꯝꯖꯥꯗꯅ ꯊꯣꯛꯂꯛꯑꯝꯃꯤ ꯑꯗꯣ ꯍꯌꯦꯡ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃ ꯁꯦꯝꯒꯦ ꯍꯥꯏꯅ ꯑꯗꯨꯝ ꯀꯥꯞꯆꯒꯦꯅ ꯊꯣꯛꯂꯛꯄꯅꯦꯕ ꯅꯤꯡꯁꯤꯡꯉꯒ ꯄꯨꯖꯥꯒꯤ ꯂꯥꯛꯄꯅꯦꯕꯀꯣ ꯃꯣꯏꯁꯦ ꯍꯌꯦꯡ ꯍꯟꯗꯣꯔꯛꯄꯅꯦꯕ ꯑꯗꯨꯒꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯁꯦꯝꯃꯒꯦ ꯍꯥꯏꯅ ꯑꯩꯅ ꯈꯨꯗꯛꯇ ꯍꯧꯒꯠꯂꯒ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯕꯅꯤ ꯃꯌꯥꯝ ꯅꯪꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯏꯁꯩ ꯑꯃ ꯊꯖꯔ ꯑꯩ ꯀꯞꯍꯟꯒꯦꯅ ꯍꯧꯂꯦꯟ ꯁꯤꯅ ꯑꯩꯈꯣꯏ ꯆꯦ ꯃꯆꯥꯅꯨꯄꯥꯅꯤ ꯑꯗꯣ ꯍꯌꯦꯡꯗꯩ ꯃꯥ ꯆꯠꯈ꯭ꯔꯒꯗꯤ ꯃꯥꯁꯦ ꯎꯔꯔꯣꯏ ꯀꯧꯔꯁꯨ ꯂꯥꯛꯑꯔꯣꯏꯕꯀꯣ ꯍꯥꯏꯅ ꯇꯧꯔꯣ ꯅꯣꯏ ꯍꯌꯦꯡ ꯍꯟꯗꯣꯔꯦ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯪꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗ꯭ꯔꯣ ꯍꯟꯗꯣꯔꯤꯁꯦ ꯑꯩ ꯑꯥꯗ ꯅꯨꯄꯤ ꯂꯩꯕꯅꯤ ꯅꯨꯄꯤꯗ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏꯗꯤ ꯐꯪꯗꯦ ꯃꯁꯤꯒ ꯍꯪꯅ ꯀꯥꯟꯅꯗꯦ ꯃꯌꯥꯝ ꯑꯁꯤ ꯔꯨꯝꯁꯤꯅ ꯑꯩꯈꯣꯏ ꯅꯤꯒꯤ ꯃꯥ ꯇꯨꯝꯃꯤꯌꯦꯕꯀꯣ ꯑꯗꯣ ꯃꯥ ꯌꯦꯡꯍꯜꯂꯛꯀꯦ ꯍꯣꯅꯤ ꯇ ꯂꯩꯊꯣꯔꯛꯑꯣꯅꯦ ꯃꯥ ꯂꯩꯊꯣꯔꯛꯑꯣ ꯑꯩ ꯌꯥꯗ꯭ꯔꯦ ꯃꯥ ꯇꯨꯝꯕ ꯄꯦꯟꯗꯦ ꯑꯩꯅ ꯑꯝꯇ ꯂꯩꯊꯣꯔꯛꯑꯣ ꯍꯥꯏꯕ ꯃꯥ ꯌꯥꯅꯤꯡꯗ꯭ꯔꯦ ꯑꯗꯣ ꯃꯥ ꯇꯨꯝꯖꯔꯁꯅꯨꯀꯣ ꯍꯧꯖꯤꯛ ꯂꯩꯊꯣꯛꯍꯟꯕ ꯇꯥꯔꯗꯤ ꯃꯥ ꯑꯩꯉꯣꯟꯗ ꯏꯁꯧ ꯂꯥꯡꯉꯛꯇꯣꯔꯦꯕꯀꯣ ꯍꯌꯦꯡ ꯇꯨꯝꯕ ꯑꯣꯛꯀꯦ ꯍꯥꯏꯅ ꯑꯗꯨꯅ ꯑꯩ ꯃꯉꯣꯟꯗ ꯂꯩꯊꯣꯔꯛꯑꯣ ꯍꯥꯏꯖꯔꯔꯣꯏꯒꯦ ꯃꯥ ꯇꯨꯝꯖꯔꯁꯅꯨꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯄꯨꯡ 11 ꯇꯥꯔꯦ ꯑꯗꯣ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯇꯨꯝꯕ ꯌꯥꯗꯕꯅꯦꯕꯀꯣ ꯃꯌꯥꯝ ꯃꯣꯏ ꯁꯨꯃꯥꯏꯅ ꯄꯨꯖꯥꯒꯤ ꯂꯥꯛꯄꯁꯦꯀꯣ ꯂꯥꯛꯑꯝꯗꯥꯏꯗ ꯌꯧꯔꯒꯗꯤ ꯌꯥꯝ ꯊꯤꯅ ꯂꯥꯛꯍꯟꯅꯤꯡꯕꯗꯣ ꯑꯣꯏꯕ ꯑꯗꯣ ꯍꯜꯂꯝꯗꯥꯏ ꯌꯧꯔꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯦ ꯑꯁꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯍꯜꯂꯝꯗꯥꯏ ꯌꯧꯔꯒ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯒꯤ ꯈꯜꯂꯒꯗꯤꯅꯦ ꯂꯥꯛꯇꯕꯅꯦꯅ ꯐ ꯃꯥꯜꯂꯦꯅ ꯈꯜꯂꯦꯕꯀꯣ ꯀꯩꯒꯤꯅꯣ ꯈꯪꯗꯦꯕ ꯑꯗꯣ ꯂꯥꯛꯇꯕꯅꯦꯅ ꯐ ꯃꯥꯜꯂꯦ ꯍꯥꯏꯅ ꯑꯩꯗꯤ ꯈꯟꯖꯔꯦ ꯑꯩꯈꯣꯏ ꯃꯥꯁꯨ ꯍꯥꯏ ꯃꯣꯏꯁꯦ ꯁꯨꯃꯥꯏꯅ ꯂꯥꯛꯑꯃ ꯍꯟꯈꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯨꯒꯤ ꯁꯔꯨꯛ ꯂꯥꯛꯇꯕꯅꯦꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯄꯨꯖꯥ ꯃꯇꯝ ꯆꯧꯔꯁꯨ ꯑꯗꯨꯝꯁꯨ ꯂꯥꯛꯍꯟꯅꯤꯡꯉꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯗ ꯅꯨꯡꯉꯥꯏꯇꯦꯗ ꯑꯗꯨꯝ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯊꯦꯡꯉꯦ ꯃꯤ ꯄꯨꯝꯅꯃꯛ ꯇꯨꯝꯅꯔꯦ ꯑꯩꯗꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯃꯣꯕꯥꯏꯜꯅꯤꯁꯨ ꯒꯦꯝ ꯁꯥꯟꯅꯕꯅ ꯇꯨꯝꯃꯝꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯊꯦꯡꯉꯃꯤꯅ ꯇꯨꯝꯕꯤꯔꯣ ꯍꯌꯦꯡ ꯃꯣꯏ ꯑꯃꯨꯛ ꯆꯠꯂꯝꯗꯥꯏꯗ ꯀꯃꯥꯏ ꯇꯧꯕꯅꯣ ꯀꯩ ꯇꯧꯕꯅꯣ ꯑꯗꯨ ꯑꯃꯨꯛ ꯎꯠꯂꯒꯦ ꯍꯧꯖꯤꯛꯀꯤꯗꯤ ꯊꯦꯡꯉꯃꯤꯅ ꯃꯌꯥꯝ ꯇꯨꯝꯕꯤꯔꯣ ꯍꯌꯦꯡ ꯅꯦꯛꯁ ꯃꯣꯔꯅꯤꯡꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯃꯌꯥꯝ Hello ma'am hojite tum hoganare hojite tum hogalai ma'am hojik pung 5 taramne nongsu churi nongsu nungaite dinasi yamna do moigi chana mathang na thumo kona tabudro bani adagi mathang amu ulage ma'am da ma'am moise hoje adum hippane ba nong yam chubagi ne hꯧꯒꯠꯂꯝꯃꯒ ꯑꯃꯨꯛ ꯑꯗꯨꯝ ꯍꯤꯞꯄꯗꯨꯅꯤ ꯃꯁꯥꯏ ꯒꯥꯏꯗ ꯆꯠꯄꯅꯤꯅ ꯈꯤꯇꯪ ꯊꯦꯡꯊꯔꯁꯨ ꯌꯥꯅꯤ ꯍꯥꯏꯅ ꯀꯩꯅꯣ ꯇꯧꯕꯅꯤ ꯀꯣꯅꯤ ꯍꯥꯎꯕ꯭ꯔꯥ ꯃꯁꯅꯥ ꯍꯥꯎꯕ꯭ꯔꯣ ꯍꯥꯏ ꯑꯝꯇ ꯇꯧꯔꯣꯅꯦ ꯉꯁꯤ ꯍꯟꯗ꯭ꯔꯣ ꯌꯨꯝ ꯊꯥꯗꯣꯛꯅ ꯆꯠꯄꯁꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒ ꯐꯥꯎꯗ꯭ꯔꯣ ꯑꯩꯗꯤ ꯄꯤ ꯌꯥꯝꯅ ꯅꯧꯒꯜꯂꯦ ꯅꯪꯒꯤꯀꯣ ꯄꯤ ꯌꯥꯝ ꯅꯧꯏ ꯍꯥꯏꯔꯣ ꯀꯞꯀꯅꯨ ꯅꯣꯡꯁꯨ ꯇꯥꯏ ꯂꯝꯕꯤꯗꯁꯨ ꯏꯁꯤꯡ ꯊꯨꯝꯃꯝꯒꯅꯤ ꯅꯣꯡꯅ ꯒꯥꯔꯤ ꯆꯥꯝꯃꯤꯔꯣ ꯒꯥꯔꯤ ꯆꯥꯝꯕ ꯒꯥꯔꯤ ꯀꯩꯅꯣ ꯇꯧꯕꯩ ꯊꯕꯛꯁꯦ ꯅꯉꯣꯟꯗ ꯄꯤꯔꯦꯀꯣ ꯍꯣꯏꯅꯤ ꯆꯠꯇ ꯂꯩꯊꯣꯔꯣ ꯑꯁꯤ ꯃꯣꯏꯒꯤ ꯅꯍꯥꯟꯅꯦ ꯄꯨꯔꯛꯄ ꯕꯦꯛ ꯃꯆꯥꯗꯨꯅꯤꯍꯦ ꯃꯥꯏ ꯄꯣꯠꯇꯤ ꯃꯈꯥ Hai Oni Horen dagi chalaga nuai yan tana potha biuro na imda bye bye oirone chalam dagi bye bye ni sina hero tat pa sina hero makong mani panba sina ko pa lai jadre kaino nangi pochai du da ni ko
ꯑꯌꯥꯝꯕ ꯀꯩꯁꯨꯝ ꯌꯥꯎ ꯄꯣꯟꯇꯦ ꯅꯣꯏ ꯄꯥꯏ ꯇꯧꯁꯟꯅ ꯃꯤ ꯄꯣꯠ ꯍꯥꯞꯄ꯭ꯔꯅꯤ ꯃꯥꯒꯤ ꯆꯔꯥꯗꯤ ꯅꯠꯂꯝꯃꯔꯣꯏ ꯁꯣꯏꯔꯔꯣꯏ ꯆꯔꯥ 5 ꯇꯔꯨꯛ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏ 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 ꯆꯠꯂꯝꯗꯥꯏ ꯌꯧꯔꯕꯅꯤ ꯅꯪꯁꯦ ꯇꯨꯛ ꯇꯨꯛꯊꯕ ꯃꯥꯜꯂꯤꯀꯣ ꯑꯅꯤꯀꯣ Để ꯀꯣ ꯍꯥꯏ ꯑꯩꯁꯨ ꯍꯥꯏ ꯆꯥꯗꯣ ꯅꯪ ꯏꯅꯥꯛ ꯇꯦꯡꯕꯥꯡꯅꯣ ꯑꯣꯅꯤ Má ꯑꯣꯅ ꯚꯤꯗꯤꯑꯣ ꯀꯥꯞꯀꯦ ꯍꯥꯏꯔꯣꯕ ꯃꯥꯏ ꯃꯁꯝꯁꯦ ꯁꯦꯝꯈ꯭ꯔꯅꯦ ꯃꯃꯥꯡꯒꯤ ꯑꯅꯤꯈꯛꯁꯦ Má Má Này bố mình đi đâu vậy? Em ơi, bố mình đi đâu? ꯍꯌꯦꯡ ꯗꯤꯁꯦꯝꯕꯔꯗ ꯃꯣꯏ ꯀꯩꯅꯣꯒꯤ ꯊꯕꯛꯀꯤ ꯊꯣꯛꯄꯩꯗꯨꯒ ꯂꯥꯛꯎ ꯗꯤꯁꯦꯝꯕꯔꯗ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯚꯥꯏ ꯂꯥꯛꯄ ꯌꯥꯔꯗꯤ ꯂꯥꯛꯑꯣꯕ ꯌꯥꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯦꯅ ꯍꯧꯖꯤꯛ ꯆꯠꯇꯣꯔꯦ ꯀꯃꯥꯏꯅ ꯇꯧꯏ Đi em nung ai phơi. ꯀꯔꯤꯒꯤ Còn em theo thuộc về đi. ꯉꯔꯥꯡ ꯍꯥꯏꯔꯤꯕꯗꯨꯒꯤꯔꯣ ꯃꯔꯝ ꯁꯤꯒꯁꯨ ꯑꯩꯈꯣꯏ ꯃꯥ ꯀꯞꯈ꯭ꯔꯦ ꯀꯞꯀꯅꯨꯍꯦ ꯑꯩ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯁꯦꯝꯃꯦ ꯀꯞꯄꯣꯏ ꯋꯥ ꯕꯥꯏ ꯕꯥꯏ Muốn nó sẽ làm tên gì không nè? Cái ly này nhỉ? À. Bye bye. Chalo. Ma'am, ako'y niwoy thokidore. गाडीसे स्टार्ट तौरे नाकता ngaire nok toi mi nok kapsanai mi चलो मैम अखोई नि होय हनग्रे मोसे लाप खुदिंगी ngaitna di laila खुदिंगी हनगी बे एकदम वखन नुंगाइथि केम खलोगे तो सुनना याद है तो मैम ये फजबगी नते मेमोरी होगी वीडियो से सेमन मैम